nupi noi khakta sel paiba thabak tawba nipa kiba noi khakta nate nipa khoisu thabak tawba sel paiba nupi thibani adum oinamak nupi na sel paiba nupa thibadi adum maphangi nipa khoina ga thabak tawba sel paiba nupi thibasidi supang he phangde koirabani aina sel paiba nupi amda koigena thireise supang he phangde Pagi tawbanida mayam ngaihak noksedana phare mayam asin asi ojakrasano nangi thamoido sigi kairaba maksiguman adum kaijarasu kabak kabakti sinaba yariba phagi tawbanida masing thingamda huntopiramaba noigi thamoidubu asigi kairaba maksiga changdanaba yabro phare mayam asisu asi ojakrasano thubangi thamoisisu longnami magi wahaide pangtharui asumnaga nangna swale hawdoribani aiwai natuna huntopirama kan bai ai kanam haige nupina huntopiramena nang ai koi waro poroba tawroisi lairaba nang ai koida lejatoi saru na kaira kunba nipa amaga mahakna punsi nungaina lenkibado uraga pento hobana patrane marupsi asumnaga khandradana karan turan khale hairaga pulap honaminare hairaga chakon minarakani asumnaga khalaba aiwa kaya ngangningde honaba haribse desa pakhang waringai wan yum palaba matung honaminare hairaga nungaira igaina haibududi 100 ki manungda 25% muktan desa pakhang waringai da honakibuduna haiwa yum palaba matung nungaya phana laidoribani puchi aidi knowledge oiba content je kya semningde aina knowledge oiba content kya semle hairaga haiwa aina minai oirale hawagadi kamai tong herada thada lising mari manga sabu wajaduna takpi tamire hairaga thada la ani ahum mari saba officer kaya ama puthoi sidi phare myam asisu asi wajagrasino